Laingakna Kuki bu free Thaduna thamlabadi Thadou su Nongmei Piyu Haire Thadou in Pi Manipur. Kuki supremacist singna Thadou community gi mathakta chathariba makhoi extremist agenda bu saugatpagum center laingakna makhata na tumina yengduna leirabadi Kuki singdagi isangak thokchanaba Thadou community su laingakta Nongmei Piyu Haire haina Thadou in Pi Manipur team na phongdorakli. Thadou in Pi Manipur team na thadorokpa cherol amada mathaki wafam asi phongdokladuna cherol sinahai Santi pamjaba community ama oina ngasi fawbada Thadou community gi oiba khulai paiba militant group amata ikhoi gi leitri adubu ngasi fawba Kuki militant group nifu gi mathakta Thadou na khundaba mafam singda operate tawduna makhoina Thadou community bu makhoi gi makhada thamna balalong kya chathaduna lakli pumnama asi ngasi fawba Thadou community na tumina khangduna lakli adubu ngasi di khangbagi pankhai lanthorakle hairi Cherol asina hai tha sigi tarukta Thadou in Pi Manipur team gi mihut kangbu ama Imphal da chatuna mitei gi CSO singa unaduna lamdam asida khunda minariba yellow furup sing mayek singna khangminaduna ingtappa hanjilakna bawari sanaki masigi damak Kuki in Pi Manipur kim na Thadou in Pi bu Kuki miyam gi yekna bani haina phongno lauthorakpa laibak thibani amadi kim gi maikai dagi Thadou in Pi gi matang da phongdokhiba wafam pumnamak semjin sajinba oidaba ngaktani maram asina kim gi wafam adubu Manipur gi yellow furup sing amadi atai stakeholder pumnamakna thajabiganu hairi Thadou in Pi Manipur team masi yamna legitimate oiba Manipur da khundariba Thadou community gi amata ngairaba apex body amani Thadou miyam gi yamna mayek sengna identity leijai kaidau ngai da Thadou asi Kuki identity natraga Kuki ideology gi saruk aman nate Thadou in Pi Manipur asi ahanbada kumja 1984 da Thadou National Council haina safongkhibani masigi matung kumja 1992 da Thadou Tribe Council haina maming onthokraba matung kumja 2015 da amuk hana Thadou in Pi haina leirakhibani Amarom da Kuki in Pi Manipur kimdi Manipur da Kuki Naga anigi marakta conflict tholakpa matam kumja 1993 da safonglakhibani haina su cherol asina phongdorakli cherol asina makha tarduna Manipur gi ethnic conflict asigi tung koina ingtappa hanjilakna hotnabada Government of India na Kuki Jomi Mar militant group sing khaktagi wari sanaraga oithokloi ta sengna lamdam asida matam chuppagi ingtappa purake hairabadi lamdam asida khundaminariba yellow furup singi marakta wakhal taminaraba matam adu khaktada oithokani Kuki in Pi kim na matam chuppada su group singi mahut sinuna wangangli kim na kaidongaida Manipur gi conflict asina hakthengnana sokalaba community sing maru oina Thadou community gi mahut sinkhiba laite center ga su group ka hojik wari sanariba si Thadou na thajaba laite Government of India na Manipur gi territorial integrity kaheloi hari amarom da su group sing na makhoi gi oiba union territory ama demand tawri maram asina chathariba wari asi miyambu thajahange harabadi nakal animak transparent amadi consistent oigadabani haiba wafam su Thadou in Pi Manipur gi maikai dagi thamlakli mitop khandoknaba MSA gi yathang Manipur dadi chatnadana atopa leiba amagum leiri MMTU MP Sanajau balai shemba amadi RPI athawaligi mahesor su MMTU na thagatpa phongdorakli mitop khandoknaba MSA na thokiba yathang Manipur dadi chatnadana atopa leiba amagum leiri haina maitai Tribe Union MMTU na phongdorakli loinana hojik chathariba parliament mifamda Manipur gi Rajya Sabha gi MP ningthaulai shemba Sanajau bana Manipur da census amasung delimitation tawdringai da mitop sing hana khandu u haina India laingakta taksin kiba sima khwaidigi chumba khongthangni asiguma firep asibu loop asigi maikai dagi thagatpa amadi tawbimal khangba ulagli loop asina thadorokpa cherol amada lamdam asida mitop miyancha kayana yellow furup ki miyoi sing buleptana yosil lagliba sing asibu kannabagi dama aikhoi gi miyai miyam rajniti gi luchingba sing political party singi khenaba wakhalon thamdana amatta oina punna lepminaduna thengnaminaba mathau tare masi natrabadi matam kharagi matungda yellow mi singi khongul mutkhiba yana leire Manipur na 1949 da India da pullaba matungda India laingakna mitaibu karigumba makhal amatagi ngaklok piduna hingjanabagi thawrang amata ngasi fawba paikhatpa leitri tampak lamdamda mitai singi leinanaba lam socio economy political masagi nat culture gi saktamda chauna singnaduna lakli masigi damak mitai singna Indian constitution gi makhada ST da amuk hanjil hanbina bataksinduna lakli asiguma khongjang asida RPI athawalagi National General Secretary Maheswar Thaunaujam maitai singna ST lista chanabagi damak Ministry of Tribal Affairs Minister Karak unaduna amadi ayiba cherol piduna taksinduna lakli masigi damaksu loop asigi maikai dagi thagatpa phongdorakli mitop sing kaidawnungda census ta yaufam thokte
ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯨ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ MHAꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 18ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯡꯕꯨ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯅꯤ꯫ MHAꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ, ꯃꯦꯘꯥꯂꯌꯅꯆꯤꯡꯕꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯂꯥꯈ ꯀꯌꯥ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯀꯥꯡꯂꯣꯟ ꯂꯥꯟꯅ ST ꯂꯤꯁꯇ ꯌꯥꯎꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯗꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ MMTU, ꯑꯔꯥꯝꯕꯥꯏ ꯆꯦꯡꯒꯣꯜ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ hꯜꯍꯟꯈꯤꯅꯕ ꯑꯃꯗꯤ ꯃꯤꯇꯩꯕꯨ STꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ CSO ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯅ ꯈꯦꯟꯅꯕ ꯋꯥꯈꯜꯂꯣꯟ ꯊꯝꯗꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ MLA RK ꯏꯃꯣ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯇꯦꯔꯥ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA RK ꯏꯃꯣꯅ PWDꯒꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨꯡ PHEDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ MLA RK ꯏꯃꯣꯅ ꯃꯍꯥꯛꯀꯤ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯇꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯕ ꯁꯒꯣꯜꯕꯟ ꯂꯝꯕꯤ ꯑꯁꯤ ꯁ꯭ꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯇꯀꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯐꯤꯚꯝ ꯁꯣꯛꯂꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯇꯦꯔꯥ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯔꯨꯛ ꯑꯁꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯅꯤ꯫ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯍꯥꯏꯕꯁꯤꯗ ꯐ꯭ꯔꯤ ꯑꯦꯟꯗ ꯍꯦꯜꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯛ ꯑꯁꯤ ꯐꯪꯗ꯭ꯔꯕꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯤꯟꯅꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛ ꯑꯁꯤ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛꯇꯀꯤ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯇꯩ ꯂꯣꯀꯦꯜ ꯂꯝꯕꯤꯁꯤꯡꯁꯨ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯁꯦꯝꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯥ 3 ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯤꯊꯛꯄꯤꯌꯨ ꯆꯝꯕꯣ ꯒꯣꯟꯃꯩ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯥ 3 ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯆꯝꯕꯣ ꯒꯣꯟꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ, ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤꯖ ꯋꯦꯟ ꯏꯠ ꯐꯤꯗꯤꯡ ꯀ꯭ꯔꯤꯌꯦꯠ ꯁꯁꯇꯦꯅꯦꯕꯜ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯍꯤꯔꯝꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯋꯥꯔꯜꯗ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯋꯤꯛ 2025 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯏꯃꯥ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯆꯝꯕꯣ ꯒꯣꯟꯃꯩ, ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯑꯦꯟ ꯕꯤꯅꯣꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ, ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯆꯝꯕꯣ ꯒꯣꯟꯃꯩꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯊꯥ ꯑꯃ ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯛꯄꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕꯁꯤ ꯌꯥꯔꯤꯕꯃꯈꯩ ꯇꯧꯕꯤꯒꯅꯨ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯥ 3 ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯤꯊꯛꯄꯤꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯊꯥ 3ꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯄꯤꯖꯕ ꯍꯧꯔꯕꯁꯨ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯗꯤ ꯆꯍꯤ 2 ꯐꯥꯎꯕ ꯄꯤꯊꯛꯄ ꯇꯉꯥꯏ ꯐꯗꯦ꯫ ꯑꯃꯗꯤ मालेमꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯅꯤꯡꯊꯤꯅ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯆꯥꯡ ꯑꯁꯤ 4% ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯦꯟꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯥꯟꯅ ꯍꯜꯍꯟꯅꯕ ꯁꯤꯟꯁꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯃꯥꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈꯤꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅꯁꯨ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯑꯣꯏꯅꯅ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2001 ꯑꯃꯗꯤ 2011ꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯧꯔꯥꯡ ꯆꯠꯊꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯀꯥꯡꯂꯣꯟ ꯆꯨꯝꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯔꯣꯝꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯂꯣꯟꯅ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯗꯒꯤ ꯅꯧꯅ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯃꯈꯣꯏꯒ ꯂꯣꯜ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯇꯤꯟꯅꯗꯕꯁꯤꯡꯒ ꯇꯣꯠꯁꯤꯟꯅꯔꯒ
ꯂꯩꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯛꯄꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯄ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯀꯣꯛ ꯃꯤꯁꯤꯡ ꯊꯤꯕꯅꯆꯤꯡꯕ ꯇꯧꯕ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯒꯤ ꯃꯃꯤꯡ ꯊꯣꯟꯅꯤꯡꯕ ꯊꯣꯟꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯈꯨꯜꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯜꯂꯒ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯐꯝ ꯊꯣꯛꯏ ꯈꯟꯅꯔꯛꯄꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯃꯆꯥ 4ꯒꯤ ꯆꯥꯡꯗ ꯄꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯂꯤꯒꯦꯜꯂꯤ 100% ꯂꯥꯜꯂꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯔꯣꯏꯗꯕ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯂꯒ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯒ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯈꯛꯇꯅ ꯑꯣꯏꯒꯗꯕ ꯃꯔꯝꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯍꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ ꯃꯔꯝꯅ ꯇꯉꯥꯏ ꯐꯗꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯒ ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫